ꯃꯁꯤꯗ ꯊꯣꯛꯂꯤꯕ ꯀ꯭ꯔꯤꯃꯤꯅꯦꯜꯒꯤ ꯊꯕꯛ ꯊꯧꯔꯝ ꯇꯦꯔꯣꯔꯤꯁꯠꯀꯤ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯊꯣꯛꯇꯅꯕ ꯑꯃꯗꯤ ꯂꯣ ꯑꯦꯟꯗ ꯑꯣꯔꯗꯔꯒꯤ ꯐꯤꯕꯝ ꯅꯤꯡꯊꯤꯅ ꯂꯥꯛꯁꯤꯟꯕ ꯉꯝꯅꯅꯕ ꯌꯨꯅꯤꯐꯥꯏꯗ ꯀꯃꯥꯟꯗꯒꯤ ꯆꯨꯞꯂꯤ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯗ ꯄꯥꯏꯍꯟꯒꯗꯕꯅꯤ ꯍꯥꯏꯅ ꯁꯤꯇꯤꯖꯟꯁ ꯐꯣꯔ ꯖꯁꯇꯤꯁ ꯃꯅꯤꯄꯨꯔ CFJMꯒꯤ ꯆꯦꯌꯔꯄꯔꯁꯟ ꯈꯥꯏꯗꯦꯝ ꯃꯅꯤꯅ ꯐꯣꯡꯗꯣꯔꯛꯂꯤ। ngasi Manipur Press Club ke Thangjing Hall da pangthokpa paugi mifam amada Khaidem manina makhatana hai Manipur da thokliba irang asina maram oiraga mitai singna state asigi national highway fauraga chatpa ngamdana leiri lanjenariba singsu masa masa gi yumda hanjil hanba ngamdana leiringai cherak asida haukiba numit kharani gi mamangda Urkhul district ke litanda thokhaningda ba thodok kaya thokre litan gi thodok adu da security force na lawfam thokpa thodang lawkhida ba haibasi laibak thibani maram aduna central force singbu Mathau ningthina tauhannabagi damak Chief Minister na Unified Command gi chubli paifam thoi amaromda Manipur miyam gi hak maglakpa matamda wakat from oiriba Manipur Human Rights Commission amadi Manipur State Commission for Women gi hangduna leiriba chairperson amadi members singi fam athubada hapkadabani haina Khaidem manina fongdokhi Paugi mifam adu da saruk yakibi CFJM gi vice chairperson A now Nuteshwari na hai irang asida Mafam khangdana mangkiba miyoi sing hauzik fawba likhul khangdana leibana maram oiraga death certificate na chingba lawba yadabadagi imung manunggi miyoi sing na thengnariba awaba asi yenglaga leingak na paikhat fam thokpa thabak sing paikhat piu haina mahakna appeal tawki Maral toba में crime toba criminal act generally ba act of terrorism da generally the singche aingin matu ina arga dandi ke tabadi madu gumbani chi jala operation toba ngamna ba strategical site toba ngamna ba koi chief minister na ana atopada pithok ba koi unified command cha Chief Minister chairman Chupli makada thongadabani unified command sida tongan ba Indian armed forces adigi Indian security forces PSF security forces ate Assam rifle chini chingbal leiba mayam cha kasi magi tongan ba leadership amam leibanina madu mayam du kunchil lerga coordinate tawgi takale tu lakna malam maibana mado Manipur du damutati Chief Minister cha toyi